Hello everyone, welcome back to my channel Semjabane Manipur. Ngasi mayam gi damakta amuk pegi anauba video ga loina namuk mayam famda amuk nahongna na haiba tare pegi matam kuina pegi irang maram wara kanda pegi Chingmeirong car bazar gi update se pi da ba kuiro bane do ngasi di mayam gi damakta purga laksare pegi Chingmeirong car bazar gi new update pegi ano pegi yamna interesting oiba pegi low budget gi horga pegi kitang premium segment ba da leiba dum gari makal mayam yaure adum yam adom gi yamna sana ga ba gari sing adom gi budget ki matungina khanbi be yagani ado video si nauna thengna ba yarga di sungai soidana subscribe like and share sungai to sen miram go haibidi gari ga mari leina ba content sing ano ba adum sigi 7 speed Manipur channel sida adum purga laksa bani go ado di video si hauna ba torke mayam yengmina se zik Chingmeirong car bazar ni leise ado mayam da haipet na hongna na aigi magi mafam Chingmeirong car bazar mafam do haipet na hongna na haipetang ningsing jerake aikoi gi somda Chingmeirong car bazar gi opposite kai kai lege habu so haipet yengan jerake silai jare somda kitang chalaga na bisal Chingmeirong bisal leire ko adagi zoya fitness ki ju leire sigi jini ko zoya fitness na adagi shutter speed photography gi ke no dum leire sida ko aduga somda sum makarom da lagana koi gi seida koi cloud 81 na ma leire adagi agora office agora coffee house na ma zulai ko sigi ma sigi adum opposite hair su yare ko aduga sigi opposite oil pump ma leibni ko sigi opposite oil pump ma lei aduga opposite di smile leire na landmark te komai pi de no hala du sigi opposite ni leije to sigi opposite smile leire ni ko sida koi True Care ENT gi clinic am julai so sige makar ni koi Chingmeirong car bazar na leije ko aduga sige khangna badana adum koi gi myam na khangna ba koi gi si pharmacy ma leigani ko Eastern Pharma na koi gi Pradhan Mantri Bharatiya Jan Aushadhi Kendra na sigi pharmacy jam leigani sige khangna badum leire sida loi leirani ko adum myam sidum mention biro aduga Chingmeirong car bazar gi gari singje mieng tabigi hair gadi dum sida dum mengen bi yar ni ko ado aya mang da leiba gari singje sida gi han eta hujara gi ko first ta koi gi sigi swift se sida gi dum hujara ge ado sida myam na red beauty am yauri ko si myam na tedok endong na ko unique color hai bitare myam na tang na phangba color hai bitare use this minor red se pak phang na di ko ado az matham tang ai hajara ge price ko Auzi an bada koi gi mang do uriba gari singje mathang tang hajara ko sina koi gi swift koi second generation have tare sigi color koi gi customize tau ju dum ya ni have tare sa gi dum loi na maina loi la dum yam na mong tare ai tare ya sing view ko ad ma gi price moi dum sidum loi ira thele ko kana mo dum details ye ni go moi gari kuding mamang loi mas maina se loi yaw ngoni ko Suzuki VXI ni ko aduga ma se 2013 gini aduga magi price demand dina koi maman je 3,65,000 mai lagi ni ko adu magi running kilometer 50,000 mai lai re adu ma pet yengan jarake simai color combination adum yam phajai ko maning gi jina mai lai ni ko VXI ni mai lai ni spoiler ga jalum yaure leda ko leda ai manung ji hapet usar ke sigi manung gi seat ki color combination gari se koi mapan ga manung interior jam ong ta na matching je phajana oi ko aduga mo koi gi amang lom da mo lakpo kan smile le ni jam neat and clean de lai ko phajana ko gari ge all for window la ani ko and gari condition. Okay, next move on to latest koi Swift hai bitare sine red beauty do si kudong chaba se mangan bigan one hai ni hai bi si kya phang na di ko adi yam tang na phang nge bo sum se si le mamang gi view se smile le ni ko ko lem do yaw re aduga da smile le ni tayar gi condition pura brand new have that pura no working on it there can jam ti mong tari ai magi kan sida my price hai pe jeng andar ke
ꯆꯦꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯤꯐ VXI ꯅꯤꯀꯣ 2021ꯒꯤꯅꯦ only 37,000 ꯀꯤꯂꯣꯃꯤꯇꯔ ꯔꯟ ꯇꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤꯅ ꯃꯣꯏ ꯍꯥꯏꯁꯦ 5,70,000 ꯑꯗꯨꯝ ꯁ꯭ꯂꯥꯏꯠꯂꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯗꯤ ꯂꯣꯏ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ORVM ꯌꯥꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅꯁꯨ ꯆꯥꯝꯗ꯭ꯔꯤꯀꯣ ꯆꯥꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯃꯅꯤꯡꯂꯣꯝꯁꯦ ꯌꯦꯡꯉꯨ ꯊꯤꯅ ꯐꯖꯔꯦ ꯒꯥꯔꯤꯗꯤꯀꯣ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗ ꯁ꯭ꯄꯣꯏꯂꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯨꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯌꯦꯡꯉꯨꯇꯣ ꯃꯅꯨꯡꯁꯦ ꯂꯦꯗꯔ ꯁꯤꯠ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯨ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯏꯟꯐꯣꯔꯇꯦꯟꯃꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯇꯒꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯤꯡꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯉꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯐꯨꯋꯦꯜ ꯏꯀꯣꯅꯣꯃꯤꯗꯁꯨ ꯌꯥꯝꯅ ꯑꯣꯏꯕ ꯃꯈꯜꯒꯤ ꯒꯥꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯥꯡꯗ ꯎꯔꯤꯁꯤꯅꯤꯀꯣ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯋꯥꯏ ꯎ ꯂꯩꯁꯦ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯝꯕꯔꯅꯤ ꯅꯝꯕꯔꯗꯤꯀꯣ ꯑꯗꯨꯏꯇꯥꯁꯨ ꯑꯗꯨꯝ ꯅꯝꯕꯔꯒꯤꯗꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯇꯌꯥꯔꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯣꯗꯦꯜ Celerio VXI ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ 35,000 ꯀꯤꯂꯣꯃꯤꯇꯔ ꯊꯧꯔꯦꯀꯣ ꯃꯣꯗꯦꯜꯅ 2019ꯒꯤꯅꯦ ꯑꯗꯨꯝ ꯅꯧꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 3,75,000 ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯑꯣꯏꯔꯅꯤꯀꯣ ꯃꯅꯤꯡꯒꯤ ꯁꯤꯠ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯣ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯒꯤ ꯌꯨꯁ ꯀꯥꯔꯒꯤ ꯑꯞꯗꯦꯠ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯁꯣꯝꯗ ꯂꯩꯔꯦ Hyundaiꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯗ ꯚꯔꯅꯥ ꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯃꯈꯜꯒꯤ ꯀꯩꯅꯣꯅꯦ ꯒꯥꯔꯤꯅꯦ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯌꯥꯝ ꯅꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯀꯂꯔꯒꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯇꯌꯔꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯌꯥꯝ ꯐꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 3,10,000 2015ꯒꯤꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯦ ꯄꯦꯇ꯭ꯔꯣꯜꯅꯤ ꯑꯗꯩ ꯃꯅꯨꯡꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯃꯌꯥꯏꯒꯤ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯒꯤ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯃꯤꯔꯔ ꯁꯤꯗ ꯑꯦꯗꯖꯁ ꯇꯧꯔꯅꯤꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯣꯏꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯗꯥꯟꯒꯨꯝꯕ ꯒꯥꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏ ꯊꯧꯕ ꯀꯥꯟꯗ ꯑꯗꯒꯤ ꯇꯣꯡꯕ ꯀꯥꯟꯗ ꯌꯥꯝ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯑꯗꯨꯝ ꯊꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯇꯣꯡꯕ ꯃꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ 1.6ꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ MGꯒꯤ Hector 1.5 ꯂꯤꯇꯔꯒꯤ ꯁꯥꯔꯐ ꯚꯦꯔꯤꯌꯟꯅꯤꯀꯣ ꯁꯤꯒꯤ ꯂꯨꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯦꯂꯣꯏꯒꯥꯁꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ 12,90,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯂꯦꯇꯦꯁ ꯃꯣꯗꯦꯜꯅꯦ ꯑꯅꯧꯕꯅꯦ ꯑꯗꯨꯒ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯃꯅꯨꯡꯒꯤ ꯏꯟꯇꯤꯔꯤꯌꯔꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯃꯅꯨꯡꯒꯤ ꯏꯟꯇꯤꯔꯤꯌꯔꯁꯦ ꯋꯥꯏꯠ ꯕ꯭ꯂꯦꯛꯀꯤ ꯃꯑꯣꯡꯗꯀꯣ ꯂꯩꯒꯅꯤ ꯌꯥꯝ ꯅꯥꯟꯅ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏ ꯁ꯭ꯇꯤꯌꯔꯤꯡ ꯃꯥꯎꯟꯇꯦꯠ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯌꯥꯎꯖꯔꯦ ꯑꯗꯩ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯩꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔ ꯑꯃꯈꯛꯁꯨ ꯌꯥꯎꯔꯤꯀꯣ ꯃꯣꯏꯁꯦ ꯏꯟꯇꯔꯅꯦꯠꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠ ꯕꯤꯜꯇ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯦ ꯃꯣꯏꯁꯦ MGꯒꯤꯁꯦ ꯁꯤꯠꯀꯥꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣই ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏ ꯁꯤꯠꯁꯤꯁꯨꯀꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯤꯔꯗꯤ ꯁꯤꯅ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯑꯣꯟ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨ ꯃꯅꯤꯡꯒꯤ ꯋꯥꯏꯄꯔ MGꯒꯤ Hector ꯁꯤꯗ ZS ꯍꯥꯏꯅ ꯁꯤ ꯊꯥꯔꯦꯀꯣ
yam fazai adu ma sakine tina jawjara sunroof yaujare ko asina alloy wheel magi design ni ko smile lagi ni ko ai dum yam fazai ko adum contact tawiro maning gi look smile le ko aduga matang mula ka do sina ko gi matam amagi esta kado don maming adum lairaba mayam na sudum pam na sinari je sudum ko 2012 ki model ne gray color da adum pam bi raga dedum ai contact number map sage sudum contact to bi agani price 2.5 laira 2012 ki ko adi 47000 km mukti thawre ko VXI ni siju ko siju khoi VXI ne adum manung gi joye pet sarake silai de mai manung gi sit với mà leather này đua driver side thì cái nó tàu đấy nhưng mà đừng change tàu vẫn dài cực speaker lo yau rồi đấy more window ở trên rồi mà đua tire cái condition đấy mà lấy này có đừng thông nó bằng yar được được đua mà thằng đó làm là demand lấy bagari này xíu alto keten sina side looks mai tàu này aduga magit air smile le condition digo ai maning jo pe usar ke maning gana smile ugani manung dina smile go very neat and clean le si madam yam comment people mana yam irai laina yam mong ta na fazana lu na sina ge har ga di si dum sina budum yare na khale ready to drive ngata ni aduga mathang sidang le re Celerio ni go si jena Celerio kitang muk condition je kitang ling ma le de tan nauri bu go id 2020 kanam tieng je ge si kanone 2020 gini ko 20 gi Celerio VXI mai le ne aduga 29000 km mukti thawre ko aduga my price demand na 4,60,000 mai le gini ko maning swipe it olake ko mai le gini ko alam defogger yaure adigi wiper yaujare ko manung gi na smile le gini very neat and clean yaman mong tan lady Hector sijo maning ijo yang mong tan lady ko aduga tire se smile le gani aduga star gym maning is my ugani ko adagi mathang da mo yengina se mathang da na mo Hyundai yung lai Hyundai gi bagi i20 second generation ha ga dra se ya bagi daylight bagi amlai bido aduni ko color se bagi kari ha de no si color se ko ka kama have no smile like ni look se ada magi elo yo den sa ka du ko ada silai de tayari condition ko ada magi variant jina koi gi sports koi do ni daylight running kilometers na 60,000 lai 2013 gi den ko aduga magi price demand na 2,70,000 mai lai ai site gi jo pe ulake ko site gi smile u gani ko manung jo pe ulake ko chile Oi nama kadam ready to drive ngata ni gari sigo condition je tak lom toubiyu ya ba gari ngata ni sile okay aduga paning gi smile lagi ni before lo yaw ra aduga mathang dana mo khoi bolero is bolero ai duni ko mang so pha na thare bolero an tha le ko ile re ni sanje ada magi tire gi condition smile lagi ni adagi
ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯨꯝꯕꯁꯨ ꯈꯔ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏ ꯑꯗꯣ ꯑꯗꯨꯒꯤ ꯎꯠꯄꯒꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯔꯛ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯌꯥꯝꯃꯛꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯦꯅ ꯇꯧꯖꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯕꯣꯂꯦꯔꯣ ZLX ꯀꯣ ꯑꯗꯒꯤ 2015ꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔꯅ 36 ꯊꯧꯔꯦ ꯑꯗꯨꯒ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯜꯅ 5,45,000 ꯁꯨꯃꯥꯏꯅ ꯂꯩ ꯔꯨꯐꯔꯦꯜꯒꯁꯦ ꯂꯣꯏꯅ ꯍꯥꯞꯄꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯁꯥꯏꯠꯇꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯥꯏꯠꯇ ꯁꯨꯃꯥꯏꯅ ꯂꯩ ꯎꯕꯅꯤꯀꯣ ꯃꯅꯨꯡꯗꯨꯅ ꯃꯅꯨꯡꯁꯦ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯨꯡꯁꯦ ꯁꯤꯠ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯤꯀꯣ ꯑꯣꯀꯦ ꯅꯦꯛꯁ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯂꯣꯝꯗ ꯏꯀꯣꯚꯦꯟ ꯃꯌꯥꯝꯅ ꯏꯀꯣꯚꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯕꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯅꯤ 7 ꯁꯤꯇꯔꯅꯤ ꯑꯩꯈꯣꯏꯒꯤ ꯅꯟ ACꯗꯀꯣ ꯃꯥꯒꯤ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯦ 2.70 ꯁꯨꯃꯥꯏꯅ ꯂꯩꯔꯦ 2016ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯇꯥꯌꯔꯒꯤ ꯀꯟꯗꯤꯁꯟ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯩ ꯃꯅꯨꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯣ ꯐꯣꯟꯗ ꯎꯕꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒꯗꯤ ꯈꯪꯒꯅꯤꯀꯣ ꯅꯦꯛꯁ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯀ꯭ꯔꯦꯇꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀ꯭ꯔꯦꯇꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯦꯠꯂꯦꯝ ꯌꯥꯎꯔꯦ ꯀꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯣꯏꯅꯤꯀꯣ ꯀ꯭ꯔꯦꯇꯥꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯒꯥꯔꯤ ꯑꯗꯨꯝ ꯑꯣꯏꯀꯣ ꯀꯣꯝꯄꯦꯛ ꯁꯥꯏꯖ SUV ꯒꯤ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ SX ꯚꯦꯔꯤꯌꯟ SXꯅꯤ ꯑꯦꯂꯣꯏ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯒꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯤ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ 2016ꯒꯤꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯤꯅ 6,65,000 ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯅ ꯃꯅꯨꯡꯁꯤꯅꯤ ꯃꯅꯨꯡꯁꯦ ꯍꯥꯡꯇꯣꯔꯛꯄꯗ ꯑꯗꯨꯝ ꯃꯣꯏꯁꯦ Hyundai ꯒꯥꯔꯤꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯅꯨꯡꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯔꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯦ ꯌꯦꯡꯕꯗꯀꯣ ꯑꯥꯔꯝꯔꯦꯁꯀ ꯂꯣꯏ ꯌꯥꯎꯔꯦ ꯀꯣ ꯏꯟꯐꯣꯇꯦꯟꯃꯦꯟ ꯃꯌꯥꯏꯗ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗ ꯑꯗꯒꯤ ꯁꯤꯒꯤ ꯊꯣꯡꯒꯤ ꯄꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯃꯅꯤꯡꯗ ꯋꯥꯏꯄꯔ ꯌꯥꯎꯖꯔꯦ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯥꯔꯄꯤꯟ ꯑꯦꯟꯇꯦꯅꯥ ꯌꯥꯎꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯅꯤꯡꯒꯤꯁꯨ ꯑꯣꯀꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯒꯤ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯄꯥꯝ ꯄꯥꯝꯗ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯌꯣꯟꯅꯤꯡꯉꯒ ꯌꯣꯟꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯂꯩꯅꯤꯡꯉꯒꯁꯨ ꯂꯩꯐꯝ ꯈꯪꯗꯕ ꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯏꯁ ꯗ ꯔꯥꯏꯠ ꯄ꯭लेꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯂꯩꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯔꯥꯏꯠ ꯄ꯭लेꯁꯅꯦꯗꯣ ꯍꯥꯏꯅꯤꯡꯉꯤ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯩ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯣ ꯒꯥꯔꯤꯁꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯣ ꯉꯥꯏꯃꯤꯟꯅꯁꯤ ꯀꯔꯤ ꯒꯥꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯒꯗꯕꯅꯤ ꯑꯗꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ